ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯃꯌꯥꯝ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯑꯗꯨ ꯁꯤ ꯍꯦꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯄ꯭ꯂꯥꯟ ꯁꯣꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯈꯤꯇꯪ ꯏꯟꯚꯦꯁꯃꯦꯟ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥꯒꯤ ꯗꯨꯀꯥꯟ ꯐꯝꯃꯒ ꯄꯩꯁꯥ ꯇꯥꯜꯂꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯜꯂꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯂꯤꯡꯈꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯦꯛꯁ ꯋꯥꯏ ꯖꯦꯗ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯋꯦꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯁ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯉꯦ ꯇꯧꯕꯇꯕꯨ ꯃꯁꯤꯗꯩꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯈ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯆꯍꯤ 5-10 ꯂꯩꯔꯒ ꯑꯩꯈꯣꯏꯗ 1 crore 2 crore ꯌꯥꯝ ꯆꯥꯎꯅ ꯄꯩꯁꯥ ꯐꯪꯕ ꯌꯥꯕ ꯄ꯭ꯂꯥꯟꯗꯤ ꯑꯝꯇ ꯂꯩꯇꯦꯕ ꯇꯨꯡꯒꯤ ꯄꯩꯁꯥ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯄꯩꯁꯥ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯄꯩꯁꯥ ꯈꯔꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯒ ꯇꯨꯡꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯗꯒꯤ ꯉꯝꯖꯕ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯊꯥ ꯑꯃꯗ ꯂꯨꯄꯥ 2,000 ꯑꯣꯏꯔꯣ 5 ꯑꯣꯏꯔꯣ 10 ꯑꯣꯏꯔꯣ खितंग खाइदोगा कोई तुंगी पैसा याम चाव लाखनबगी लंबी अमा सेम याम मथौ ताय अखोइना ममांगगी अहलमन सिंगना कोगी मरुप यावबाइना हुजिक याम कन्ना मरुप आइना तौनरमी मरुप आइना हुजिक मरुप तोबी चांग याम हंदरे मरमदि कैनो हायकांदा मरुप सिदा पैसा फंगनो होनाबदा सही अनि हुम नुंगाइबा था खुदिंगी पैसाजु हुनबा अदगी पैसाजु याम चावना फंगदबा अइना लाख 5 हुले सिंदोई हापगा लाख 5,50,000 मुक्तनी कोई फंगदुरिसे अइना लाख 3 हुले मदुदगी सिंदोई हापगा लाख 3 मखाई नियरली लाख 3 अदवागदा फंगतुए पैसा याम चावना फंगबसी कदाइदे लेगे याने कोइना थीबा मतमदा इन्वेस्टमेंट जे मसी मरमदा फजना खंगबा मसंगे इन्वेस्टमेंट जे क्यामु याम दरकार ताके क्यामु याम मरु होगे हाबा मतमदा अयम उच्चरके अदोमना गूगल दा चंगागा लेरी फैंग हाइना नुपा अमलै मागी कंपनी से कमाई तौनो हाइना अदोमना अमतंग येंबियो लेरी फैंग हाइसे मागी वेबसाइट ना करी वेबसाइट नो हाय कंदा blackrock.com हाइना लेबनी का rare.com लेरी फैंग हाइबा नुपा से माना लिखत के कंपनी ने मागा पार्टनर लेरी ब्लैक रॉक हाइबा कंपनी से क्यामु यामना चावगे क्यामु यामना पावरफुल है मासे मसागी पैसा पुथोक नते को कोई इंश्योरेंस तगी ओइबा अदे गवर्नमेंट की पैसा मयाम बैंक त मयाम सिजनबम खंगन लेबा पैसा मयाम जे पृथ्वी की लेबाक मयाम जिगी मखोई की बैंक त सिजनदबिदा लेबा पैसा मयाम जे कमाइना चावथो अनगदगी हाइबा जे पृथ्वी की लेबाक मयाम जिना इन्वेस्टमेंट ख्वाइदगी हाइबा नुपा जे पृथ्वी सिदा कदाइ लेगे हाय कंदा लेरी फ्लैंग हाइबा नुपा जे चेयरमैन एंड चीफ एग्जीक्यूटिव ऑफिसर ऑफ ब्लैक रॉक हाइबा नुपा जे माजु ओइना पृथ्वी की लेबाक मयाम लोइ थाजरे माजे पृथ्वी दा लेबा एनी कंपनी खुदिम त लोइन इन्वेस्ट होय माजे पैसा से मंगोन अदुके मितिक चावना लेबनीना पृथ्वी दा लेरिबा कंपनी को इंडिया की जियो दसु लेरी फैंग हाइ अमेरिका की सी कंपनी सी की शेयर यारोगनी मान इन्वेस्ट तरोगनी पृथ्वी दा लेबा ख्वाइदगी पिकपदगी ना ख्वाइदगी चावबा कंपनी दा बिग कंपनी दा मागी इन्वेस्टमेंट जे खरा अदुम लोइ यावे मादे अदुना सिगी नुपाजे कैमेंग शक्ति लेबा मीनो हाय कंदा अमेरिका की मखोई इकोनॉमिक क्राइसिस थोप अमेरिका से ड्यू चलबा मतमदा अमेरिका सरकार न मंगोंदगी पैसा पुइयो कोई पृथ्वी दा ख्वाइदगी पैसा पाय हाय लेबाक से चीजे अवाब तारकपा इकोनॉमिक बैकग्राउंड लाकपा मतमदा पैसा से मंगोंदगी पुइयो लेरी फ्रेंड्स माजी कैनो इन्वेस्टमेंट दा हाइबा मीने
ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯁꯤꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗ ꯄꯩꯁꯥ ꯃꯥꯡꯉꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯄꯅꯤ ꯑꯃꯈꯛ ꯌꯥꯎꯒꯅꯤ ꯃꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯥꯛꯄ ꯀꯝꯄꯅꯤ ꯑꯃꯗꯨꯗ ꯌꯥꯎꯔꯅꯤ ꯑꯗꯩꯗ ꯑꯔꯩꯕ ꯄꯩꯁꯥ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨꯅ ꯊꯥ 5-6 ꯆꯍꯤ ꯑꯃ ꯂꯩꯔꯝꯃꯒ ꯀꯥꯏꯈ꯭ꯔꯅꯤ ꯑꯩꯒꯤ ꯂꯩꯔꯝꯕ ꯄꯩꯁꯥ ꯑꯃꯗ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯔꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯚꯦꯁꯃꯦꯟ ꯍꯩꯕ ꯅꯨꯄꯥꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏꯗꯤ ꯀꯩ ꯂꯩ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯉꯝꯃꯤ ꯃꯈꯩ ꯈꯔ ꯏꯟꯚꯦꯁ ꯇꯧꯁꯤꯜꯂꯒ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯈꯔ ꯑꯗꯨꯝ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯃ ꯀꯥꯏꯈ꯭ꯔꯁꯨ ꯀꯝꯄꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕꯁꯤ ꯃꯤꯅ ꯌꯥꯎ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯎꯕ ꯌꯥꯗꯦ ꯃꯤꯅ ꯄꯩꯁꯥ ꯐꯪꯉꯤ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯎꯔꯒ ꯍꯦꯛꯇ ꯄꯩꯁꯥ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯥꯅ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 3-4ꯗꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯃꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯝꯒꯗꯕ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯑꯗꯣꯝꯅ ꯅꯣꯂꯦꯖ ꯐꯖꯅ ꯍꯩꯔꯕ ꯑꯗꯣꯝꯅ ꯇꯝꯕ ꯂꯦꯞꯇ꯭ꯔꯕ ꯑꯗꯣꯝ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯣꯝ ꯊꯥ ꯑꯃꯗ lakh 2 ꯀꯃꯥꯏꯅ ꯇꯥꯟꯒꯅꯤ 3 ꯀꯃꯥꯏꯅ ꯇꯥꯟꯒꯅꯤꯁꯦ ꯑꯗꯣꯝ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟꯁꯤ ꯉꯁꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯎꯁꯟꯕ ꯑꯗꯒꯤ ꯃꯥꯡꯈ꯭ꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕ ꯆꯩꯅꯕ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯁꯨꯡꯂꯩ ꯂꯩꯕꯤꯒꯅꯨ ꯏꯟꯚꯦꯁꯃꯦꯟꯁꯤ ꯑꯗꯣꯝꯅ ꯐꯖꯅ ꯇꯝꯕꯤꯌꯨ ꯇꯝꯃꯀꯥꯟꯗ ꯑꯗꯣꯝꯅ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯥꯡꯕꯗꯒꯤꯗꯤ ꯇꯣꯡꯕꯅ ꯌꯥꯝ ꯍꯦꯟꯒꯅꯦꯕ ꯑꯗꯣꯝꯅ ꯀꯝꯄꯅꯤ ꯑꯃꯗ 10,000 ꯃꯥꯡꯉꯦ ꯍꯥꯏꯕꯗ ꯑꯇꯣꯞꯄ ꯀꯝꯄꯅꯤ 2-3ꯗꯒꯤ ꯑꯗꯣꯝ lakh 2-3 ꯐꯪꯒꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃ ꯃꯥꯡꯈꯤꯕꯗ ꯑꯗꯨꯝ ꯀꯩꯁꯨ ꯃꯊꯥ ꯁꯥꯔꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯐꯦꯜ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯐꯦꯜ ꯑꯣꯏꯔꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯨꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯩ ꯃꯌꯥꯝꯅ ꯍꯥꯏꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯏꯟꯚꯦꯁꯃꯦꯟꯒꯤ ꯀꯝꯄꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯀꯝꯄꯅꯤ 2ꯒꯨꯝꯕꯗ ꯑꯩ ꯃꯥꯡꯕ ꯊꯦꯡꯅꯈꯤ ꯀꯝꯄꯅꯤ 2ꯗ ꯑꯩ ꯆꯥꯎꯔꯥꯛꯅ lakh 1.5 ꯃꯌꯥꯗ ꯃꯥꯡꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯃꯦꯟꯁꯤ ꯃꯤ ꯑꯃꯅ ꯌꯥꯎꯔꯒ ꯊꯝꯃꯨ ꯍꯥꯏꯔꯒ ꯊꯝꯕꯁꯤ ꯌꯥꯝ ꯁꯣꯏꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯔꯤꯁꯥꯔꯆ ꯇꯧꯕ ꯀꯝꯄꯅꯤꯁꯤ ꯀꯃꯥꯏꯅ ꯆꯠꯂꯤꯕꯅꯣ ꯃꯁꯤ ꯔꯤꯛꯁ ꯀꯌꯥꯝ ꯆꯥꯎꯏ ꯊꯥ ꯀꯌꯥꯝ ꯆꯠꯈꯤꯕ ꯌꯥꯏ ꯆꯍꯤ ꯀꯌꯥꯝ ꯆꯠꯈꯤꯕ ꯌꯥꯏ ꯄꯩꯁꯥ ꯀꯌꯥ ꯊꯝꯃꯒ ꯄꯩꯁꯥ ꯀꯌꯥ ꯇꯥꯜꯍꯧꯕ ꯌꯥꯅꯤ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯂꯦꯔꯤ ꯐꯤꯡ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯦꯛꯇ ꯐꯥꯎꯔꯒ ꯂꯥꯛꯈꯤꯕ ꯅꯠꯇꯦꯕ ꯃꯥꯁꯤ ꯏꯟꯚꯦꯁꯃꯦꯟ ꯍꯩ ꯍꯥꯏꯗꯅ ꯀꯝꯄꯅꯤ ꯑꯃꯗ ꯃꯥ ꯍꯥꯟꯅ ꯌꯥꯎꯔꯝꯃꯤ ꯀꯝꯄꯅꯤꯗꯨꯗ ꯃꯥ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯐꯪꯍꯜꯂꯝꯃꯤ ꯃꯥꯅ ꯀꯔꯣꯔ ꯐꯪꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯀꯝꯄꯅꯤꯗꯣ ꯀꯔꯣꯔ 900 ꯃꯥꯡꯈꯤꯑꯕ ꯃꯥꯅ ꯁꯣꯏꯕꯗꯒꯤ ꯀꯔꯣꯔ 900 ꯃꯥꯡꯕꯗꯒꯤ ꯃꯥꯁꯤ ꯀꯝꯄꯅꯤꯗꯨꯗꯤ ꯇꯥꯟꯊꯣꯔꯛꯑꯦꯕ ꯃꯥꯁꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯇꯗ ꯃꯥꯁꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗ ꯃꯤ ꯑꯃꯇ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦꯕ ꯑꯁꯤ ꯃꯤꯁꯤ ꯌꯥꯝ ꯍꯩꯁꯤꯡꯕ ꯁꯥꯔꯗꯅ ꯃꯤ ꯃꯥꯅ ꯌꯥꯎꯕ ꯀꯝꯄꯅꯤꯗ ꯀꯔꯣꯔ 900 ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯊꯕꯛ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕ ꯀꯅꯥꯝꯇ ꯌꯥꯔꯛꯇꯦꯕ ꯃꯥꯁꯤ ꯌꯥꯝ ꯊꯤꯅ ꯃꯥꯏꯊꯤꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯈꯤꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨꯗꯒꯤ ꯐꯔꯦ ꯅꯣꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩ ꯏꯁꯥꯒꯤ ꯀꯝꯄꯅꯤ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯊꯥꯖꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯦꯛ ꯔꯣꯛ ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯂꯤꯡꯈꯠꯈꯤꯑꯕ ꯃꯥꯅ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯔꯣꯛ ꯍꯥꯏꯕꯁꯦ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯔꯤꯕ ꯑꯗꯥꯅꯤ ꯑꯗꯒꯤ ꯑꯅꯤꯜ ꯑꯝꯕꯥꯅꯤ ꯒꯥꯏꯅ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ 2-3ꯁꯦ ꯄꯨꯂꯞꯀ ꯂꯩꯕ ꯉꯝꯃꯦꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯏꯟꯗꯤꯌꯥꯒꯤ ꯁꯔꯀꯥꯔꯒꯤ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥꯅꯦ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥꯅꯦ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ $3 trillion ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯄꯩꯁꯥꯁꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯔꯨꯛ 3ꯒꯤ ꯆꯥꯡ ꯍꯦꯜꯂꯦꯕ 3x 3 times ꯍꯦꯜꯂꯦꯕ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯗꯒꯤ ꯃꯤꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯕ ꯄꯩꯁꯥꯁꯦ ꯍꯥꯏꯔꯤꯕ ꯂꯦꯔꯤ ꯐ꯭ꯔꯤꯟꯁ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯥ ꯃꯊꯟꯗꯒꯤ ꯃꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯄꯩꯁꯥꯅꯅꯦ ꯁꯔꯨꯛ 3 ꯍꯦꯜꯂꯦꯕ ꯄꯩꯁꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯄꯥꯏꯔꯝꯒꯗꯒꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕꯁꯤ ꯃꯥꯏꯊꯤꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯕ ꯌꯥꯏ ꯃꯥꯏꯊꯤꯕꯗꯨꯗꯒꯤ ꯑꯗꯣꯝꯅ ꯇꯝꯃꯒ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯗꯕ ꯃꯥꯏ ꯄꯥꯛꯇꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯩ ꯍꯥꯟꯅ ꯃꯥꯡꯈ꯭ꯔꯦ ꯇꯣꯛꯑꯒꯦ ꯍꯥꯏꯗꯅ ꯏꯟꯚꯦꯁꯃꯦꯟ ꯀꯝꯄꯅꯤ ꯑꯃꯇ ꯌꯥꯎꯗꯕ ꯇꯧꯕꯤꯒꯅꯨ ꯃꯗꯨꯗꯒꯤ ꯄꯔꯥ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯁꯣꯏꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨ ꯇꯝꯕꯤꯔꯒ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ
cryptocurrency haibasi pesa tanbagi yam nungaiba sector mani akoina ai ngasai hajabdo adomna nukti gi phangpa paisa du dagi lupa chonga euro lising euro khaidoga atopa tungi income lakna bagi paisa kai lege haina lambi kai lege na adomna thibiyo adomna cryptocurrency gi maramda khangdargadi akoina hojik lupa lising manga ga paira kabar tobu yabnate lising tara ga paira ga ai lak amma tana ani tana kabar tobu yabnate adubu cryptocurrency sidi hojik pithribi gi mi mayamjina khangnadriba khangagadi paisa yam tanba yab mi da khangnadriba mi na thajanabsu yam wat adugo posak moire cryptocurrency se world da lakhiba sahi tara manga sure sahi tara manga di sure adubu hojik phawda world gi mi chami manungda tara phana cryptocurrency se sinadriyo mi da khangnadriyo maji hojik kamai to ga maji bull run stage haije bull run gi stage neba maji bull run gi stage haibadi mi khangnadaba akhangba mi jingna paisa je fajana tanbi yaba adugumba stage neba mi mayam khangnaragadi paisa tanbi khudong chaji walakpi yaba hojik ti akhangba mi khatana paisa tale masidis digi koina paisa kamaina tangadagi haidaragadi akoina play store da sangaga trust wallet haida thibiraga play store da sangaga trust wallet natraga shape pal haina app ani se play store de koina download tobida ti app so ma'am like common oina si nei ko trust wallet shape pal nepal ji henjale lumaina si ani se download tobirani download torom tungda adona ngamjaba paisa khara lupa lising amani khangde manga ni khangde lising tara ni khangde koi india gi rupees se cryptocurrency da onthokane cryptocurrency gi dollar da onthoga adomna trust wallet da hapsan birane natraga shape pal da hapsan birane hapchalaba matungda sina first stage ni ko cryptocurrency da koina kana lobagi kwai an stage play store da sangaga trust wallet shape pal hangani adudai duda adongi laijaba paisa do dollar da onthoga hapaga thamgrane si ahan stage ni hapkraba matungda ani suba stage da adomna kai tawgadagi haiba matamda adongi dollar do invest company da invest tawbama natraga buy coins coin natraga tokens leiraga adom paisa tanba yai invest tawgadabi maramdi kaino hakanda akoina swaida thagi 3% 5% hangnaba ina honabase asi crypto gi asagi crypto gi thakba dollar do adu do oina adom invest tawdaragadi adom thamada 30% dagi horaga 100% 200% bak tanba yai interest akoina crypto da unthog invest tawbi kanabna kaino hakanda somda 3% 5% phangmado somda di crypto gi dunia sidadi crypto gi taibang sidadi 30% da horaga 100% 200% interest yam chawna phangba yayo adagi amana mu kaino hakanda aikoina yan apik amount li hoba yayo mati aina stage da kanago minda ai lupa lising tara ga sindo chake haibada mi pubi ho yaro manga ta sindo chake pubi ho yaro kai do no lising manga da ina blogondi pura ga harkane adu crypto gi dunia sidadi crypto gi platform sidadi palising manga ta ngodom invest awraga su adomna pisa chawng tanba yabi kudong sablu layo adagi amuk atop amana kaino harkanda buy coins haji buy coins coins adomna yamna hongai da lupa piba makhai piba paisa 50 paisa ga piba coin mayam lay coin ji adomna lupa chawga gi ni khangde lising ni khangde coin ji khara laisillaga thamba kanda tha ama ani natraga tha manga truk leira kanda kasai lupa piba makhai piba pose so lising de yorp yayo lising ani ga yorp yai lakh taga yorp yai karo taga yorp yayo
ꯀꯣꯏꯟꯁꯦ ꯑꯗꯨ ꯀ꯭ꯔꯤꯞꯇꯣꯗꯗꯤ ꯄꯨꯔꯥ ꯑꯉꯛꯄ ꯑꯃꯅꯤꯀꯣ ꯁꯪꯁꯥꯔꯁꯦ ꯑꯗꯨ ꯈꯪꯗꯕꯩꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯈꯪꯉꯗꯤ ꯁꯤꯗ ꯄꯩꯁꯥ ꯐꯖꯅ ꯇꯥꯟꯕ ꯌꯥꯏꯑꯕ ꯉꯁꯤ ꯑꯩꯅ ꯂꯨꯄꯥ ꯑꯃ ꯄꯤꯕ ꯄꯣꯠꯇꯣ ꯆꯍꯤ 2 ꯂꯩꯔꯒ 1,000 ꯑꯣꯏꯔꯛꯑꯒꯗꯤ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯕ ꯌꯥꯎ ꯀ꯭ꯔꯤꯞꯇꯣꯗꯗꯤ ꯁꯤ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅ ꯁꯤ ꯑꯝꯇ ꯈꯪꯅꯗꯦ ꯁꯤꯖꯤꯟꯅꯗꯦꯕ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯤꯡꯅꯩꯁꯤꯗ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯄꯤꯕ ꯄꯣꯠ ꯑꯃꯈꯛꯇꯪ ꯂꯩꯔꯒ ꯆꯍꯤ 1 ꯂꯩꯔꯒ ꯂꯨꯄꯥ 1,000 ꯌꯧꯔꯛꯇꯣꯏ ꯀꯗꯥꯏꯅꯣ ꯄꯣꯠ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯝꯇ ꯂꯩꯇꯦꯕ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛ ꯄꯣꯠ ꯂꯩꯒꯦꯁꯨ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯀ꯭ꯔꯤꯞꯇꯣꯒꯤ ꯁꯪꯁꯥꯔꯁꯦ ꯑꯁꯤꯗꯩꯁꯤꯗꯗꯤ ꯑꯩ ꯂꯨꯄꯥ 50ꯒꯤ ꯆꯥꯝꯃꯒꯤ ꯁꯤ ꯀꯣꯏꯟꯁꯦ ꯂꯩꯁꯤꯜꯂ ꯊꯝꯕ ꯌꯥꯏꯑꯕ ꯑꯩ ꯆꯍꯤ 1 ꯂꯩꯔꯒ 2 ꯂꯩꯔꯒ ꯀꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯦꯗꯨ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯕꯤꯠꯀꯣꯏꯟ ꯀꯥꯏꯅ ꯃꯌꯥꯝ ꯕꯤꯠꯀꯣꯏꯟ ꯍꯥꯏꯅꯩꯁꯦ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯄꯤꯕ ꯄꯣꯠꯇꯣ ꯆꯍꯤ 15 ꯂꯩꯔꯀꯥꯟꯗ ꯀꯔꯣꯔ ꯑꯃ ꯌꯧꯈ꯭ꯔꯤꯅꯦꯕ ꯊꯥꯖꯗꯕ ꯃꯤꯁꯤꯡꯅꯗꯤ ꯊꯥꯖꯔꯣꯏ ꯊꯥꯖꯕ ꯃꯤꯁꯤꯡꯅꯗꯤ ꯃꯁꯦ ꯊꯥꯖꯒꯅꯦꯕ ꯀꯔꯝ ꯀꯥꯟꯗ ꯊꯥꯖꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯔꯤꯁꯥꯔꯁ ꯇꯧꯕ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯥꯏ ꯗꯤꯁꯀꯁꯟ ꯇꯧꯔꯤꯕ ꯃꯇꯝꯗ ꯑꯗꯣꯝ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯈꯟꯅꯕ ꯂꯩꯅꯕ ꯁꯤꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯈꯟꯅꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯈꯪꯉꯒꯗꯤ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯑꯩ ꯄꯩꯁꯥ ꯑꯁꯨꯛ ꯇꯥꯟꯕ ꯌꯥꯏ ꯑꯩ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟ ꯏꯁꯥꯅ ꯂꯣꯏ ꯂꯦꯞꯄꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯗ ꯑꯗꯨ ꯄꯩꯁꯥꯗꯣ ꯃꯥꯡꯒꯅꯤꯗ ꯑꯗꯨ ꯇꯧꯅꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯠꯈꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯥꯟꯅ ꯀꯝꯄꯅꯤꯗ ꯌꯥꯎꯔꯒ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏ ꯈꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯅꯣꯂꯦꯖ ꯋꯥꯠꯄꯒꯤ ꯃꯥꯡꯕꯅꯤ ꯈꯪꯉꯒꯗꯤ ꯃꯥꯡꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦꯕ ꯏꯁꯄꯤꯁꯦꯜꯂꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏ ꯒꯨꯖꯔꯥꯠꯇ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯗꯦꯂꯤꯚꯔꯤꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯝꯕꯅꯦꯕ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯖꯣꯃꯦꯇꯣꯒ ꯍꯥꯏꯅ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯆꯠꯂꯝꯕ ꯑꯉꯥꯡ ꯑꯃ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯔꯝꯁꯤꯗ ꯃꯥꯁꯦ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄ ꯃꯤꯇꯤꯡꯒ ꯌꯥꯎꯈꯤꯕꯗꯒꯤ ꯃꯥꯁꯦ ꯄꯨꯔꯥ ꯊꯥꯖꯈꯤꯗꯅ ꯅꯨꯡꯇꯤꯒꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯔꯤꯁꯥꯔꯁ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏ ꯇꯧꯔ ꯃꯇꯨꯡꯗ ꯀꯔꯣꯔ 10ꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯩꯌꯦꯕ ꯀꯔꯣꯔ 10 ꯍꯦꯟꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯒ ꯀ꯭ꯔꯤꯞꯇꯣꯒꯤꯁꯦ ꯑꯗꯨꯅ ꯃꯥꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯑꯦꯋꯥꯔꯗꯀ ꯄꯤꯌꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯃꯤ 5,000-10,000ꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯞꯇꯣꯗꯒꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯗꯅ ꯃꯥꯁꯦ ꯌꯥꯝꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕꯗꯨ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯁꯨ ꯃꯁꯤ ꯐꯖꯅ ꯇꯝꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤ ꯊꯥꯒꯤ ꯂꯨꯄꯥ 10,000 ꯇꯥꯟꯗꯣꯏꯅꯤ 10 ꯇꯥꯗꯣꯏꯅꯤꯅ ꯃꯨꯛꯑꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯒꯤ ꯃꯇꯝ ꯑꯍꯥꯡꯕ ꯀꯥꯏꯊꯣꯛꯑꯒ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ 5 10 ꯅꯠꯇ꯭ꯔꯒ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯖꯔꯛꯏꯕ ꯑꯩꯈꯣꯏꯒꯤ AI ꯍꯥꯏꯔꯤꯕ AI ꯑꯔꯟ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ AI ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯀꯝꯄꯅꯤꯒꯤ ꯗ ꯏꯟꯚꯦꯁ ꯇꯧꯔꯒꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯀꯝꯄꯅꯤ ꯏꯟꯚꯦꯁ ꯇꯧꯔꯒ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥꯝ ꯆꯥꯎꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯅ ꯀꯝꯄꯅꯤ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯊꯤꯔꯨꯕ ꯄꯦꯖ ꯈꯨꯗꯤꯡ ꯍꯥꯡꯉ ꯊꯤꯔꯨꯕꯗꯤ ꯌꯥꯝ ꯋꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯅꯦꯕ AIꯁꯤꯗꯤ ꯃꯥꯗꯤ ꯃꯊꯟꯇ ꯈꯪꯉꯦꯕ AIꯁꯤꯗꯤ 24 ꯑꯋꯥꯔ ꯃꯥꯗꯤ ꯅꯦꯠꯇ ꯑꯗꯨꯝ ꯃꯊꯟꯇ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯂꯩꯕ ꯁꯣꯐꯋꯦꯌꯔꯅꯤꯅ ꯃꯥꯅ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯗ ꯄꯩꯁꯥ ꯊꯝꯃꯗꯤ ꯅꯪ ꯉꯁꯤꯗꯤ 50% ꯀꯥꯟꯅꯅꯤ ꯅꯪ ꯉꯁꯤꯗꯤ 70% ꯀꯥꯟꯅꯅꯤ 20% ꯇꯣꯡꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯔꯣꯕꯣꯠꯁꯤꯅ ꯂꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔ ꯍꯥꯏꯔꯛꯑꯦꯕ
ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯑꯔꯩꯕ ꯄꯩꯁꯥꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤ AIRNꯒꯤ ꯃꯦꯅꯦꯖꯃꯦꯟ ꯇꯤꯝꯁꯤꯅ ꯏꯟꯚꯦꯁ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟꯗ 1%, 5.5% ꯑꯗꯨ ꯀꯝꯄꯅꯤꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯄꯤꯕꯤꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 4,700 ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯊꯝꯃꯒ ꯏꯟꯚꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯥ 4 ꯈꯛꯇꯪ ꯊꯝꯕ ꯃꯇꯝꯗ ꯂꯨꯄꯥ 9,000,000 ꯌꯧꯔꯛꯀꯅꯦꯕ 4 monthsꯇ 9,000,000ꯒꯤ ꯆꯥꯡ ꯌꯧꯔꯛꯀꯅꯦꯕ ꯀ꯭ꯔꯤꯞꯇꯣꯒꯤ ꯇꯥꯏꯕꯪꯁꯦ ꯌꯥꯝ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯣꯝꯅ ꯊꯥꯖꯔꯦ ꯑꯗꯣꯝꯅ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯕ ꯌꯥꯏ ꯑꯗꯣꯝꯅ ꯊꯥꯖꯗ꯭ꯔꯦ ꯑꯗꯣꯝꯅ ꯈꯪꯅꯕ ꯍꯣꯠꯅꯗ꯭ꯔꯦ ꯑꯗꯣꯝ ꯈꯛꯇꯅꯤ ꯃꯥꯡꯒꯗꯧꯔꯤꯁꯦ ꯑꯗꯣꯝ ꯈꯛꯇꯅꯤ ꯄꯩꯁꯥ ꯐꯪꯍꯧꯔꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯄꯥ 4,700 ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯇꯁꯦꯡꯅ ꯌꯥꯎꯅꯤꯡꯉꯒ ꯃꯥꯅ ꯇꯁꯦꯡꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯒꯤ ꯂꯤꯡꯛꯁꯤ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯅꯨꯡꯇꯤꯒꯤ ꯁꯦꯌꯔ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯃꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ 4,700 ꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯑꯩ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕ ꯃꯤ 5ꯗꯪ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤ 5 ꯍꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥ $50 ꯐꯪꯒꯅꯦꯕ $50ꯗꯣ ꯃꯥꯅ ꯊꯥ 4 ꯈꯛꯇꯪ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯥ 9,000,000 ꯐꯪꯒꯅꯤ 9,000,000ꯁꯤꯒꯤ 9,000,000ꯁꯤ ꯃꯥ ꯂꯧꯊꯣꯛꯇꯕꯤ ꯊꯝꯒꯅꯤꯀꯣ ꯁꯤꯁꯤꯒꯤ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯂꯥꯛꯀꯗꯕ ꯏꯟꯀꯝ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,500,000ꯗꯒꯤꯅ 2 ꯐꯥꯎ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁా ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯄꯩꯁꯥ ꯂꯩꯇꯕ ꯌꯥꯝ ꯑꯋꯥꯕ ꯐꯦꯃꯤꯂꯤꯗ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯊꯥ 4ꯗꯪ ꯊꯝꯃꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,500,000 2 ꯇꯥꯟꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯦꯅ 5,10,000 ꯄꯨꯊꯣꯛꯑꯒ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 3-4 ꯐꯥꯎ ꯋꯥꯛ ꯇꯧꯕꯗꯒꯤ ꯐꯪꯕ ꯄꯩꯁꯥꯗꯣ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯕꯤꯗ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯄꯤꯛꯄꯗ 4,500 400 ꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯐꯪꯕ ꯄꯩꯁꯥꯗꯣ ꯑꯗꯨꯅ ꯌꯥꯝ ꯐꯩꯌꯦꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯗꯣꯝ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯜꯍꯧꯔꯒꯗꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯝ ꯀ꯭ꯔꯤꯞꯇꯣꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀ꯭ꯔꯤꯞꯇꯣꯒꯤ ꯋꯥꯔꯜꯁꯤꯗ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯩ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯍꯌꯦꯡ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯅ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯊꯣꯛꯑꯒꯗꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯒꯅꯤ ꯍꯥꯏꯅ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ 4,000,000 ꯇꯥꯜꯍꯧꯔꯒꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ 50,000 ꯍꯥꯞꯆꯤꯜꯂꯒ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯂꯨꯄꯥ 1,00,000 ꯍꯥꯞꯆꯤꯜꯂꯒ ꯃꯗꯨꯗꯁꯨ ꯃꯌꯥꯝ ꯇꯥꯜꯂꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯞꯇꯣꯒꯤ ꯀꯩꯅꯣꯁꯤ ꯈꯪꯖꯤꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯗ꯭ꯔꯦ ꯀ꯭ꯔꯤꯞꯇꯣꯒꯤꯁꯤꯗ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯂꯩꯖꯔꯦ ꯑꯃꯗꯤ ꯑꯩ ꯏꯁꯥꯒꯤ ꯏꯃꯨꯡ ꯑꯃ ꯄꯥꯟꯕꯗ ꯆꯪꯉꯤꯕ ꯈꯣꯔꯁꯥ ꯄꯣꯠꯁꯥ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯈꯨꯗꯤꯡꯃꯛ ꯑꯩ ꯀ꯭ꯔꯤꯞꯇꯣꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯃꯦꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯆꯠꯇ꯭ꯔꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯑꯉꯥꯡ ꯁꯦꯟꯅꯗꯅ ꯁꯥꯟꯅꯃꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯑꯩ ꯊꯥ ꯑꯃꯒꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤꯗꯤ ꯂꯣꯏ ꯐꯪꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯩꯁా ꯑꯗꯨꯝ ꯇꯥꯟꯕ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯕꯨ ꯃꯤꯇꯤꯡ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯇꯥꯟꯅꯕꯤꯌꯨ ꯑꯃꯗꯤ ꯀꯥꯟꯅꯕꯁꯤ ꯂꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯃꯦꯗꯥꯝ ꯍꯥꯏꯐꯦꯠ ꯇꯥꯕꯤꯕ꯭ꯔꯥ ꯃꯦꯗꯥꯝ ꯇꯥꯖꯩꯌꯦ ꯁꯥꯔ ꯑꯩꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯃꯦꯗꯥꯝꯅ ꯌꯥꯎꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯤꯇꯤꯡꯁꯦ ꯑꯗꯨꯝ ꯌꯥꯎꯔꯒ ꯁꯣꯝꯗ ꯆꯥꯕ ꯊꯛꯄ ꯑꯃ ꯇꯧ ꯂꯩꯕ ꯌꯥꯝ ꯌꯥꯎꯏꯀꯣ ꯁꯨꯝ ꯊꯥꯒꯠꯂꯝꯃꯒ ꯑꯗꯨꯁꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯎꯟꯁꯦ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯇꯞꯊꯈꯔꯦ ꯆꯠꯂꯦ ꯃꯦꯗꯥꯝ ꯐꯖꯅ ꯇꯥꯔꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯇꯞꯄꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯄꯤꯀꯔꯗꯨꯗ ꯅꯝꯃꯣ ꯏꯁꯄꯤꯀꯔꯗꯨꯗ ꯅꯝꯃ ꯈꯤꯇꯪ ꯂꯩꯈꯠꯄꯤꯌꯣ ꯑꯗꯣ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯛꯄꯁꯤ ꯊꯥ ꯀꯌా ꯁꯨꯔꯒꯦ ꯃꯦꯗꯥꯝꯅ ꯄꯩꯁꯥ ꯀꯌꯥꯝ ꯊꯥꯗꯕꯤꯈꯤꯕ ꯑꯗꯒꯤ ꯃꯦꯗꯥꯝꯅ
ꯄꯩꯁꯥ ꯀꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯥꯟꯅꯕ ꯐꯪꯉꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯈꯛꯇꯪ ꯑꯅꯧꯕ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯦꯗꯥꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ. ꯁꯥꯔ ꯑꯩ ꯁꯤ ꯇꯥꯕꯤꯕ꯭ꯔꯥ? ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯃꯦꯗꯥꯝ ꯐꯖꯅ ꯇꯥꯏ. ꯑꯣ ꯑꯩ ꯀꯩꯅꯣ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯅ ꯀꯩꯅꯣ ꯏꯌꯥꯔꯄꯤꯁꯁꯦ ꯑꯃꯃꯨꯛ ꯁꯤꯟꯗꯣꯛꯄ. ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯕꯨ ꯁꯥꯔ ꯑꯩꯒꯤ ꯍꯦꯛ ꯌꯥꯎꯔꯛꯄ ꯊꯥꯗꯣ ꯑꯗꯨꯗꯒꯤ ꯑꯩ $100 ꯊꯥꯗꯖꯕꯅꯤ. $100ꯗꯣ ꯑꯗꯨꯝ 12 daysꯗ ꯍꯟꯖꯤꯟꯈ꯭ꯔꯦ. 13 days ꯑꯣꯏꯔ ꯃꯥꯜꯂꯦ. 13 daysꯗ ꯍꯟꯖꯤꯟꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯔꯤꯏꯟꯚꯦꯁ ꯇꯧꯕꯗꯣ ꯂꯦꯞꯊꯣꯛꯑꯒ ꯑꯗꯨꯝ ꯀꯣꯏꯟ ꯍꯥꯏꯔꯦ ꯁꯥꯔꯅ ꯀꯣꯏꯟ ꯑꯗꯨꯝ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯆꯩ. ꯗꯣꯂꯔꯗꯣ ꯑꯗꯨꯝ ꯑꯩ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯏꯆꯥꯅꯨꯄꯤ ꯀꯩꯀꯩꯅꯣ ꯂꯩꯌꯣ ꯍꯥꯏꯅ ꯑꯗꯨꯝ ꯑꯗꯨꯗꯩ ꯂꯧꯊꯣꯛꯑ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ. ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯀꯦꯄꯤꯇꯦꯜ ꯁꯔꯨꯛꯁꯦ ꯍꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯗꯨꯝ AI ꯁꯤꯗꯩꯁꯤꯗ ꯀꯦꯄꯤꯇꯦꯜ 120 ꯉꯔꯥꯡꯒꯤ ꯈꯔ ꯀꯛꯈ꯭ꯔꯒ ꯑꯩ ꯍꯧꯖꯤꯛ 120 ꯂꯩꯔꯤ. ꯁꯤ ꯑꯇꯣꯡꯕ ꯉꯥꯛꯇꯅꯤꯀꯣ. ꯑꯇꯣꯡꯕ ꯁꯦꯟꯗꯣꯡ ꯅꯨꯡꯇꯤꯒꯤ ꯔꯤꯏꯟꯚꯦꯁ ꯇꯧꯈꯤꯕꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯅꯤ ꯌꯥꯎꯖꯔꯤꯁꯦ. ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯩꯁꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯁꯨꯝ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯁꯥꯟꯅꯒꯦꯅ ꯑꯇꯣꯞꯄ ꯈꯔ ꯑꯃꯨꯛ ꯑꯩ ꯏꯟꯚꯦꯁ ꯇꯧꯖꯩꯌꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ $20ꯗꯒꯤꯒ ꯃꯤꯅꯤꯃꯝ ꯑꯣꯏꯕ ꯌꯥꯕ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯤ ꯑꯩ ꯁꯤꯗ ꯄꯨꯁꯤꯟꯖꯔꯛꯑꯔꯣꯏ. ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯇꯣꯞꯄ ꯈꯔꯗ ꯑꯗꯨꯝ ꯊꯥꯗꯖꯕ ꯍꯥꯏꯇꯥꯔꯦ. ꯃꯁꯥ ꯎꯝ ꯃꯁꯥ ꯑꯗꯨꯝ ꯁꯟꯗꯣꯛꯅꯕꯒꯤ ꯇꯥꯏꯞꯇ ꯎꯝ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯁꯤꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯁꯤꯗꯤ ꯍꯞꯇꯥꯗ ꯀꯥꯏꯊꯣꯛꯄ ꯑꯗꯒꯤ ꯃꯤ 2 ꯍꯥꯞꯄꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯋꯤꯗ꯭ꯔꯣ ꯌꯥꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯊꯥ ꯉꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯁꯒꯣꯜꯁꯦꯟ ꯉꯥꯏꯕ ꯏꯔꯥꯏ ꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯂꯦꯞꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ. ꯑꯧ ꯑꯗꯨꯒ ꯑꯧ ꯁꯤꯒꯤ AI ꯒꯤꯁꯤꯅ ꯌꯥꯝ ꯐꯕ ꯑꯃꯅ ꯃꯁꯤꯗ ꯁꯨꯇꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯁꯟꯗꯦ ꯁꯇꯔꯗꯦ ꯁꯨꯇꯤ ꯂꯩꯇ꯭ꯔꯦ. ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯤꯕꯤꯔꯦ. ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯇꯤꯒꯤ ꯋꯤꯗ꯭ꯔꯣ ꯌꯥꯕ ꯁꯤꯃ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ. ꯒꯣꯜꯗꯟ ꯆꯥꯟꯁ ꯑꯣꯏꯔꯦ. ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯇꯤꯒꯤ ꯏꯟꯇꯔꯦꯁ ꯄꯤꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯄꯤꯔꯛꯄꯁꯦ. ꯁꯝꯅ ꯍꯥꯏꯔꯕꯗ ꯎꯝ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ AIꯅ ꯄꯤꯔꯛꯏꯁꯦ ꯀꯦꯄꯤꯇꯦꯜꯒꯤ 5% ꯑꯃ ꯏꯟꯇꯔꯦꯁꯀꯤ 1% ꯑꯃꯅꯦ ꯄꯤꯕꯤꯔꯛꯏꯁꯦ. ꯍꯥꯏꯔꯤꯕ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛ ꯄꯤꯊꯣꯛꯄꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯊꯥꯗꯖꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯏ. ꯊꯥꯗꯒꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯑꯦ. ꯊꯥꯗꯖꯔꯣꯏ ꯃꯁꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯃꯣꯏꯅ ꯄꯤꯔꯛꯏꯕꯁꯤ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯋꯥꯂꯦꯠꯇ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒ ꯊꯝ ꯇꯥꯔꯒꯗꯤ 20 days ꯁꯨꯕꯗ ꯑꯩ ꯖꯤꯔꯣ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯕ ꯀꯦꯄꯤꯇꯦꯜ ꯄ꯭ꯂꯁ ꯏꯟꯇꯔꯦꯁꯁꯦ ꯁꯨꯝ ꯔꯤꯏꯟꯚꯦꯁ ꯇꯧꯕ ꯆꯠꯈꯤꯕ ꯃꯇꯝꯗꯅꯤꯀꯣ ꯃꯌꯥꯝꯅ ꯄꯩꯁꯥ ꯂꯥꯈ 3 ꯌꯧꯋꯤ 9 ꯌꯧꯋꯤ ꯃꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯅꯔꯤꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯗꯣꯏꯅꯤꯀꯣ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯤꯏꯟꯚꯦꯁ ꯇꯧꯔ ꯆꯠꯈꯤꯕꯁꯦ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁ ꯃꯊꯪ ꯁꯨꯝ ꯆꯥꯎꯊꯣꯛꯈꯤꯗꯣꯏꯅꯦꯕ. ꯑꯗꯨꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯇꯩꯒꯤꯗꯤ ꯀꯦꯄꯤꯇꯦꯜꯁꯦ ꯄꯤꯊꯣꯔꯛꯇꯦꯕ. ꯑꯇꯩ ꯀꯝꯄꯅꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯑꯣꯟꯂꯤ ꯏꯟꯇꯔꯦꯁꯇꯨ ꯈꯛ ꯅꯨꯡꯇꯤꯒꯤ ꯄꯤ ꯍꯥꯏꯇꯥꯔꯒꯁꯨ ꯏꯟꯇꯔꯦꯁꯇꯨ ꯈꯛ ꯄꯤꯔꯒ ꯉꯁꯥꯏ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛꯁꯤꯅ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯄꯤꯊꯣꯔꯛꯄ ꯑꯣꯏꯅ ꯇꯧꯋꯦꯕ. ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯁꯤꯗꯩꯁꯤꯗ ꯉꯁꯤ ꯊꯥꯈ꯭ꯔꯦ ꯅꯨꯃꯤꯠ 2-3 ꯆꯪꯉꯒ ꯄꯤꯊꯣꯔꯛꯄꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨ ꯁꯤ AIꯒꯤꯁꯤꯗꯗꯤ ꯄꯨꯔꯥ ꯇꯦꯟꯁꯟ ꯐ꯭ꯔꯤꯅꯦꯕ ꯁꯤꯗꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯥꯏꯈꯤꯗ꯭ꯔꯥ ꯑꯗꯨ ꯇꯧꯒꯗ꯭ꯔꯥ ꯀꯝꯄꯅꯤ ꯑꯐꯕ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯛ ꯌꯥꯝ ꯊꯥꯖꯅ ꯇꯧꯔꯨꯔꯒ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ. ꯑꯗꯨꯅ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ. ꯑꯗꯨꯅ ꯑꯩꯗꯤ ꯏꯁꯥꯅ ꯆꯥꯡ ꯑꯃ ꯌꯦꯡꯉꯒ ꯑꯩꯒꯤ ꯄꯩꯁꯥ ꯀꯩꯅꯣꯗꯨꯒꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏꯕ ꯋꯤꯗ꯭ꯔꯣꯗꯣ ꯑꯩ ꯁꯦꯝ ꯄꯥꯔꯁꯦꯟ ꯊꯥꯗꯖꯗꯦ. ꯈꯔ ꯋꯥꯂꯦꯠꯇ ꯈꯔ ꯑꯗꯨꯝ ꯊꯝꯍꯧꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯊꯥꯗꯅꯤꯡꯕ ꯆꯥꯡꯗꯣ ꯗꯣꯂꯔꯗꯣ ꯑꯩꯅ ꯊꯥꯗꯅꯤꯡꯕ ꯑꯩꯅ ꯍꯤꯁꯥꯞ ꯍꯣꯠꯆꯔꯒ ꯍꯥꯏꯇꯥꯔꯦꯀꯣ. 50% ꯊꯥꯗꯁꯤꯔꯥ 80% ꯊꯥꯗꯁꯤꯔꯥ ꯑꯩꯅ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ. ꯑꯁ ꯑꯩ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯄꯨꯂꯞ ꯑꯗꯨꯝ ꯊꯥꯗꯊꯣꯛꯈꯤꯕ. ꯑꯗꯨꯃꯥꯏꯅ ꯀꯟꯗꯤꯁꯟꯗꯣ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯁꯥꯅ ꯁꯥꯟꯅꯖꯕ ꯌꯥꯕꯁꯦ. ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯨꯂꯞ ꯄꯤꯊꯣꯛꯄꯤꯔꯛꯄꯗ ꯀꯦꯄꯤꯇꯦꯜ ꯄ꯭ꯂꯁ ꯏꯟꯇꯔꯦꯁ ꯄꯤꯊꯣꯔꯛꯄꯅꯤꯅ ꯗꯣꯂꯔꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯄꯤꯔꯛꯏꯗꯅ. ꯑꯗꯣ ꯑꯇꯩꯒꯤꯅ ꯁꯨꯝ ꯏꯟꯇꯔꯦꯁꯇꯣ ꯈꯛꯇꯪꯗꯅꯦꯕ ꯎꯗꯣꯏꯁꯦ. ꯁꯤꯒꯤꯅ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛ ꯌꯥꯎꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯁꯨꯝ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯋꯦ. ꯑꯗꯨꯒ
ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩ ꯏꯁꯥꯒꯤ ꯃꯣꯠꯇ ꯂꯩꯕꯤ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯖꯒꯦ ꯈꯤꯇꯪ ꯊꯥꯗꯒꯤ ꯁꯨꯛꯊꯥ ꯊꯥꯗꯔꯣꯏ ꯍꯥꯏꯔꯒꯁꯨ ꯃꯣꯏꯅ ꯀꯝꯄꯅꯤꯅ ꯄꯤꯔꯛꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯧꯁꯜꯂꯒ ꯋꯥꯂꯦꯠꯇ ꯑꯗꯨꯝ ꯊꯝꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ 20 days ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯨꯞꯅꯒꯤ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛꯇꯣ ꯍꯟꯖꯤꯜꯂꯅꯤ ꯑꯗꯨꯒ ꯗꯣꯂꯔ 100 ꯀꯩꯅꯣ ꯈꯛꯇꯅꯦꯕ ꯍꯦꯟꯒꯠꯇꯣꯏꯁꯦ ꯂꯤꯁꯤꯡ 100 ꯊꯥꯗꯕ ꯃꯇꯝꯗ 120 ꯑꯗꯨ ꯈꯛꯇꯅꯤꯅ ꯍꯦꯟꯒꯠꯂꯛꯇꯣꯏꯁꯦ 100ꯀ 120 ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛꯇꯣ ꯂꯣꯏꯅ ꯁꯨꯝ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯤꯟꯗ ꯇꯥꯔꯒꯗꯤ 20 days ꯁꯨꯔꯛꯄ ꯃꯇꯝꯗ ꯖꯤꯔꯣ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯨꯝ ꯔꯤꯏꯟꯚꯦꯁ ꯇꯧꯔꯒ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨ ꯁꯤꯗꯤ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏ ꯑꯗꯨꯒ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏ ꯑꯇꯩꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯒ ꯁꯤꯒ ꯈꯦꯠꯅꯩ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯀꯩꯁꯨꯊꯣꯏꯗꯣꯛꯄ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯑꯩꯅ ꯈꯪꯖꯕꯗ ꯃꯈꯥ ꯇꯥꯕ ꯃꯌꯥꯝ ꯀꯔꯤ ꯁꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯐꯥꯎꯗ ꯂꯩꯖꯔꯦ ꯅꯣꯂꯦꯖ Thank you, madam. Thank you. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗꯒꯤ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯅ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇ. ꯇꯥꯔꯦ ꯑꯣꯖꯥ ꯇꯥꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ. ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏ ꯉꯁꯤꯒꯤ AINꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔ ꯁꯃꯥꯟꯗꯅ ꯂꯨꯆꯤꯡꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯦꯟꯇꯔ ꯑꯣꯏꯅ ꯂꯩꯕꯤꯕꯁꯤ ꯑꯩ ꯃꯣꯠꯇꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯗꯤ ꯌꯥꯝ ꯍꯥꯔꯠ ꯑꯦꯟ ꯁꯥꯎꯂꯤ ꯑꯩ very thankful. AINꯁꯤ ꯑꯩꯅ ꯃꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ 4,600 ꯀꯤꯗ ꯌꯥꯎꯖꯕꯅꯤ $50ꯒꯤꯗ. ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕꯁꯤ ꯅꯤꯌꯔꯂꯤ 13,000 ꯃꯨꯛꯇꯤ ꯂꯧꯊꯣꯛꯑꯝꯃꯅꯦꯅ ꯈꯜꯂꯤ. ꯆꯞ ꯆꯥꯕꯤꯕꯨꯗꯤ ꯑꯩ ꯍꯣꯠꯇ꯭ꯔꯗꯤ ꯈꯪꯉꯔꯣꯏꯀꯣ. ꯑꯗꯨꯒ ꯉꯁꯥꯏ ꯃꯦꯗꯥꯝ ꯀꯕꯤꯇꯥꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯁꯤꯗ 13,000 ꯑꯣꯏꯔꯒ 13,000 ꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ. ꯍꯣꯏ ꯁꯥꯔ. 13,000 ꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ 110ꯒꯨꯝꯕꯒꯤ ꯆꯥꯡ ꯂꯧꯊꯣꯛꯈ꯭ꯔꯦ. ꯍꯣꯏ. 50ꯗꯒꯤ ꯗꯕꯜ ꯑꯣꯏꯈ꯭ꯔꯦꯕ ꯌꯥꯝ. ꯗꯕꯜ ꯑꯣꯏꯈ꯭ꯔꯦ. ꯑꯗ ꯉꯁꯥꯏ ꯃꯦꯗꯥꯝ ꯀꯕꯤꯇꯥꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯥꯎꯠ ꯂꯩꯔꯦ ꯈꯜꯂꯒꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯄ ꯌꯥꯕ. ꯑꯗꯨꯒ ꯔꯤꯏꯟꯚꯦꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯂꯁ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ AINꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯒꯤ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯍꯣꯞ ꯑꯃ ꯊꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯇꯤ AINꯁꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯏꯁꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ AINꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤ ꯁꯤꯌꯥꯔꯤꯡ ꯇꯧꯕꯅꯦꯕ 50%. ꯑꯗꯨꯅ ꯄ꯭ꯔꯣꯐꯤꯠ ꯁꯤꯌꯥꯔꯤꯡ ꯇꯧꯕꯅꯤꯅ ꯄ꯭ꯔꯣꯐꯤꯠ ꯁꯤꯌꯥꯔꯤꯡ ꯇꯧꯕꯁꯤ ꯃꯁꯤꯒꯤ ꯏꯟ ꯑꯦꯟ ꯑꯥꯎꯠꯁꯤ ꯂꯣꯏ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯗꯦ ꯇꯨ ꯗꯦ ꯑꯞꯗꯦꯠ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯑꯦꯅꯤ ꯇꯥꯏꯝ ꯌꯦꯡꯕ ꯌꯥꯕ ꯂꯣꯏ ꯐ꯭ꯔꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯃꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯍꯣꯏ ꯇꯝꯕꯕꯨꯗꯤ ꯉꯝꯗꯦ. ꯀꯝꯄꯅꯤ ꯑꯃ ꯔꯟ ꯇꯧꯔꯛꯄꯁꯤ ꯀꯥꯏꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯒꯤ ꯐꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ. ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅꯅꯦꯅ ꯊꯝꯖꯒꯦ. ꯑꯗꯨꯒ ꯍꯧꯖꯤꯛ AINꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯑꯣꯡ ꯇꯥꯕ ꯍꯧꯖꯤꯛꯐꯥꯎꯇꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯕꯦꯁ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯔ ꯑꯩ ꯃꯣꯠ. Thank you ꯑꯣꯖꯥ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤ. ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯗꯤ ꯍꯥꯏꯈꯤꯕꯒ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯌꯥꯎꯁꯜꯂꯛꯑꯦ. ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯇꯤꯝꯗ ꯃꯤ 8-9ꯒꯤ ꯃꯌꯥꯗ ꯍꯥꯞꯆꯜꯂꯒ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯣꯖꯥ ꯍꯦꯟꯅ ꯑꯣꯖꯥꯒꯤ ꯃꯤꯁꯤꯡꯁꯨ ꯃꯤꯇꯤꯡ
ꯗ ꯌꯥꯎꯍꯟꯕꯤꯔꯒ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯂꯤꯗꯔ ꯑꯣꯏꯅꯕ ꯑꯣꯖꯥꯅ ꯍꯣꯠꯅꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯨꯁꯤꯀꯥꯟꯇ ꯍꯣꯏ ꯁꯥꯔ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯈꯔ ꯑꯃꯒ ꯌꯥꯎꯔꯛꯀꯅꯤ ꯆꯥꯎꯔꯥꯛꯅ ꯃꯤ 10ꯃꯨꯛ ꯁꯨꯗꯧ ꯃꯥꯜꯂꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥꯒꯤ ꯊꯧꯕꯥꯜ ꯁꯥꯏꯠꯇ ꯑꯣꯖꯥꯅ ꯂꯤꯗꯔ ꯑꯣꯏꯔꯒ ꯑꯆꯧꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯣꯖꯥ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯀꯅꯥ ꯀꯅꯥ ꯋꯥ ꯉꯥꯡꯕꯤꯅꯤꯡꯕ ꯑꯦꯅꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯗꯣꯝꯒꯤ ꯃꯈꯥꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯦꯛꯄꯗꯨꯗ ꯈꯨꯠ ꯌꯦꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯈꯨꯠ ꯌꯦꯛꯄꯗꯨꯗ ꯅꯝꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯋꯥ ꯉꯥꯡꯕ ꯌꯥꯒꯅꯤ ꯑꯣꯖꯥ ꯁꯣꯚꯥ ꯋꯥ ꯉꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯑꯣꯖꯥ ꯁꯣꯚꯥ ꯑꯣꯖꯥ ꯁꯣꯚꯥ ꯌꯥꯗ꯭ꯔꯦ ꯃꯗꯒꯤ ꯑꯣꯖꯥ ꯙ꯭ꯔꯨꯕꯁꯨ ꯑꯣꯖꯥꯁꯨ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯑꯣꯖꯥ ꯙ꯭ꯔꯨꯕ ꯋꯥ ꯉꯥꯡꯇꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯏꯊꯤꯀꯦꯜ ꯑꯦꯅꯣꯅꯤꯃꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯁꯨ ꯌꯥꯎꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯊꯤꯀꯦꯜꯁꯦ ꯋꯥ ꯈꯤꯇꯪ ꯉꯥꯡꯕꯤꯕ ꯀꯩ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯒꯦ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅ ꯌꯥꯎꯕꯤꯔꯦ ꯑꯣꯖꯥ ꯔꯣꯕꯤꯟꯁꯟ ꯀꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯑꯦꯝꯗꯤ ꯁꯍꯖꯥꯃꯟ ꯑꯣꯖꯥ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯑꯦ ꯑꯣꯖꯥꯒꯤ ꯋꯥ ꯈꯔ ꯍꯥꯏꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯁꯍꯖꯥꯃꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯟꯁꯤ ꯌꯥꯎꯕꯤꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯋꯥ ꯉꯥꯡꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯍꯥꯡꯉꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯋꯥ ꯉꯥꯡꯕꯒꯤ ꯀꯩꯅꯣꯝ ꯑꯣꯖꯥ ꯀꯨꯝꯃꯩ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯀꯨꯝꯃꯩ ꯇꯥꯕꯤꯕ꯭ꯔꯣ ꯐꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏ ꯍꯩꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯏꯁꯟ ꯍꯪꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯛꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄꯨꯡ 7 ꯍꯦꯛ ꯇꯥꯕꯒ ꯑꯃꯨꯛ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯗ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯇꯧꯖꯒꯅꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯌꯥꯎꯕꯤꯔꯒ ꯁꯤꯗꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯁꯕꯖꯦꯛ ꯑꯃꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯣꯝꯅ ꯑꯅꯧꯕ ꯂꯧꯁꯤꯡ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯇꯥꯟꯖꯥꯁꯤ ꯂꯧꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯃꯦꯗꯥꯝ ꯌꯥꯕꯤꯔꯦꯀꯣ ꯑꯣꯖꯥ ꯁꯨꯁꯤꯀꯥꯟꯇ ꯌꯥꯕꯤꯔꯦꯀꯣ ꯌꯥꯖꯔꯦ ꯁꯥꯔ ꯌꯥꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯁꯨꯁꯤꯀꯥꯟꯇꯒꯤ ꯃꯤ 3 4 ꯂꯩꯕꯗꯣ ꯂꯣꯏꯅ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯑꯣꯖꯥ ꯇꯧꯔꯅꯤ ꯁꯥꯔ ꯐꯔꯦ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯥ ꯌꯥꯝ ꯑꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯥ ꯑꯣꯀꯦ ꯐꯅꯤ ꯐꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯦꯗꯥꯝ ꯐꯔꯦ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯁꯤꯀꯣ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯁꯥꯔ ꯑꯗꯨꯅꯦ ꯄꯨꯡ 8ꯁꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯍꯦꯛꯇꯅꯦ ꯆꯥꯛ ꯆꯥꯕꯒ ꯑꯩꯈꯣꯏꯗꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯆꯥꯛꯁꯦ ꯄꯨꯜꯂꯞ ꯆꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯆꯥꯛ ꯑꯩꯈꯣꯏꯗꯤ ꯏꯁꯧ ꯍꯦꯛꯇ ꯂꯥꯎꯅꯩꯑꯕ ꯑꯗꯣ ꯃꯦꯗꯥꯝ ꯀꯩꯅꯣꯒꯤꯅꯤ ꯈꯟꯕꯤꯔꯣ ꯃꯦꯗꯥꯝꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯈꯟꯕꯤꯔꯒ ꯆꯥꯛ ꯆꯥꯔꯣꯏ ꯊꯣꯡꯉꯣꯏ ꯁꯨꯝ ꯌꯥꯎꯕꯤꯕꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯑꯗꯣ ꯍꯦꯛꯇ ꯈꯔ ꯇꯥꯎꯕꯗꯨꯗ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯐꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ